ngasi numida waram phongkiba tungan manipuri siphungsing amasum thokiba thawdo wathoksingdagi maroibi ipausing miyamda thamjagi ahanbada Kanglaipak Maira News tagi lakosaraga Manipur thokliba irang sida miyoi sanirom sikhibada PM Modi na awaba phongdoktana leiraga Assam da gari accident thokpada miyoi taraga mari sikhibada thamoi sona awaba phongdokre Mamang say English singa kungo humdoi gi me ahum da Chusampur epicenter oiduna Kuki narco terrorist na mitay singi mathakta akan balanda satharakpa sida miyoi sanirom sikraba yum lising mga rum tumna mai thaduna mangan kraba miyoi kungani palom thiba khangdana leirakliba loinana mayum mai kai tumna mai thadokpi khibadigi relief camp da miyoi lising khumpu gi mathakta sangjapam lauduna awaba phibam da leirakpa tha nipan suraglaba phawda Bharat ki Prime Minister Narendra Modi na awabadi Fonggokpadi lairadana wahang ama phawba hangbidana leiraklaba ngasi ayu Assamda thokpa lebak thiba gari accident amada miyoi taraga mari leikidabada Bharat ki Prime Minister Narendra Modi na thamoi sokna awaba phongdokre Assam gi Golaghat district ki Dergaon ngasi ayuk pung mga taba matamda tata truck amaga bus amaga thingjinabagi thawdokta angang ama yauna anga ama nupi mga yauna miyoi taraga mari leikidi aduga miyoi kunga tarena asu apan nangduna Manak nakpa hospital pukatunu laikanakre lebak thibe accident gi paw si hek phangwaga Bharat ki Prime Minister Narendra Modi na awaba phongdokhibaga loinana Prime Minister National Relief Fund PMNRF tagi ex gracia oina leikidrabasingda lupa lakh ani aduga soklabasingdana lupa lising yankhai piragani haina lakthokre khudong thiba nanglaba passenger puba bus ado puna miyoi nifuga mga tongduna anawa sahi lakpagi picnic party amagi miyoi sini bus aduna Tinsukia Silinga Mandir yorakpada Margarita 1romdagi thorakpa tata truck amana bus aduda sapfuka na thamjilakhibani thaudo du laisin ka hena thabadagi thokhiba oigani haina su thajanari Amaromdana More da laidiba mga suba Assam Rifles na State Security Force ka Kuki militant singa numay kapnabada mating pangdriba karigino inauksa Ngarang January anida Kuki narco terrorist na More da laibi State Force Special Commando Indian Reserve Battalions Manipur Rifles Tenopal District Police Tenopal District Commando Border Security Force ki Combined Force ka More 1/7 Sabang Phayam sum S Amol Zone Village ka yamna nakna leiriba mga suba Assam Rifles manakta khut thoknabada Assam Rifles ki kangbu yaukidaba haibisi yamna lebak thibini haina Committee on Protection of Mitai Victims Moregi Chairman Laisangthem Inauksa Mitai na press ta phongdorakli press ta phongdorakliba sigi matunginadi More da Assam Rifles amadi Border Security Force na Indo-Myanmar border paringas ingak sienduna leiribani adubu Kuki lalawbisingi laifam safam kayasu Assam Rifles ki kangbuna khanglibani masigi mathakta KNA UKLF ki leaders singi maming mathamadi laifam zafam phawba khanglibani hari Housing More da Kuki militants State Security Force singi mathakta numai kapsinduna landa silakdiba si IGAR saukna iranga lusinanaba kana honari adubu Assam Rifle nadi yengduna leibagum tawriba sina karamba mongno Manipur ki State Force asi India government ki makhada leitrabra jatla haiba uang sanglakli Committee on Protection of Mitai Victims Moregi Chairman Laisangthem Inauksa Mitai na makatana phongdoraklibadi India government na irang si loisinge haiba tarag de Kuki militants More border town amadi Manipur gi laimai digi takthokpa ngamgadabani English singa kungo humdoi gi me ahumdagi hona Kuki narco terrorist na mitagi yummai thaduna horakliba irang asi thani pan helakli maduna handak pangthokadoriba MP election asi loiraba kanda irang asi luisinge haiba jatla haiba uang sanglakli magna makhatana phongdoklibadi Manipur lainga amadi India lainga ka pau phaunaduna More da leiba Assam Rifles amasum State Force singa puna thabak tawminaduna mauksagi ingtapa More gi phibam madu amuk hana hanjinanaba lokhat piyaba thabak sing lokhat pham thoi haina khali More da leiba Assam Rifles na State Force da mating pangdi haibati nati ana ayek asu apan yorakpa matamdadi mating pangduna lakli aduga Kuki militant singa State Security Force singa nomai kapnaba matamdadi AR na mating pangdi hari Indo-Myanmar border More da santi hanjin hange haiba taragadi More da leiba Assam Rifles amasum State Force ka puna thabak tawminaragadi More da soidana santi prakpa ngamgani haiba wafam suk phongdorakli Atopapa Omadana Kuki na Faziluba BSF ki mitai driver nupa makankhre
Kakching district ki manungsana Sugunuda leiba border security force BSF ki gari thauba mitai nupa driver amanga si Kuki singna phajilubadagi BSF amasum AR gi kangmuna rescue taraba matungna Bisnupur district police ta khusana khre hari police ta gi phangma paw gi matung ina di Kuki singna phajiluraba mitai driver sigi mami Konthausam dingu sei kungani pan apokpa ke ibokawi laifam Thobal district ki thiam kunjildagini mitai driver si Sugunuda leiba BSF ki kangbu na matamatam gi oina nek tuna makhoi ki gari thon mani ngasi ayuk BSF ka loinana Sugunuda ki khara satlaga leiba laloi phai hari pama pamatu gari edu thaujalubuda Kuki singna BSF singa loinana phajin mani madura Sugunuda leiba Assam Rifles kangbu amadi BSF anina driver nupa si rescue toki masigi matungda tekta kaidana Bisnupur district police ta khushna rakhibani hari amaromdana Yuang Ligli kaya galoy na miyo ma pare ngaranung tilpung ohumlom tapa matam da akaknaba paw mapangmadagi Thobal district police commando gi ASI S Kumar mitay amadi Khongjom PS ki ASI Y Kiran Singana lusingba police team amana Samara mamang lekay da leiba miyo ma Yuang Ligli kaya kona na fogal hari Yuang Ligli kaya kona na fogal ba miyo dudi Samara mamang lekay digi Pyroism Robin Singa say kuntragatare apopole kidraba PS ibom sakawi police team asina maki mayum da thibuhum gi thabak sa thabada 180 ml gi officer choice blue bottle saniyamadi 375 ml gi officer choice blue bottle kuntra fagat pamki phagalaba yungang singa duga loina na miwedu Khongjom police station da ain ge thabak sing lokona ba khusna khreadi amaromdana JSC gi mute singa CM Biren ge unaduna wari sanakre sena basing faduna logo ba serakpi gani minister Thasigi amagi numidang Thobal district ki Lilong police station kon ba Lilong singjaw ro thokiba nomai kapagi thaudok da miyoi manga sikiba amadi taraga humdoina aso apan nangkhibagi thaudo du thokraba matung ngasi tungan mitai pangal gi civil society organization CSO sing amadi thaudo du ga mari rainana CM khiba JAC gi mute singa ngasi chief minister N Biren ga ma ki office ta unaduna wari sanakhre hari Wari sanabadudha Rajya Sabha ki MP lai sema sanajawa Minister Gopidas Konthausam Lilong Kendra ki MLA Abdul Nasir su saryaki se Minister ki maikai digi thaudu odur sena basing faganaba kana honari soidana su fagani loinana logo ba sarakpi gani thaudu odur mara moira ka pamda thaudu sing thoktana ba khoi khuding magna honaminasi Lebak thiba thaudu odur laikhidraba singi imung manungda amadi soktuna hauju hospital laikat nariba singda lenga ki maikai digi pangbiya ba mating pangani laikhidraba singi aroiba mathau pangthoknaba hotnasi haiba wafam sing thamkhiadi amaromdana Morena security force ka tuan ba mafam khra da khut thoknabada sikiba Kuki militant nipan sore thajanari Mamang say English ngani ga kunga humdagi December kuntra ga mathoi digi ngarang January ani fawbada border Town Moregi tungan mafam khra da Kuki militant sing state security force ka numai kapna pagi thawdokta Kuki militant nipan sire haina thajanari pausi esina thajabi aba mafam dagi phangba pawgi matugina di January amada Moreda Kuki militant sing state security force ta lumduna numai kapsilapagi thawdokta nakal animakta akan mamona khutongaki hairiba numit adumakta da Kuki militant mari sikhi aduga ngarang January ani da Moregi town Moregi tungan ba mafam khra da leiba State security force ki matata Kuki militant sing numai amadi bomb na singma kapsinduna akan mamong na landaraki State security ki maikai digi su handuna akan mamong na Kuki militant sing gi maikai da numai kapsinduna takthokna bo honaki ngarang gi numai kapna ba sida su Kuki militant mari siram gani haina thajanari maduna ngarang phawbada puna Kuki militant nipan sikri haibisini Thajabi aba mafam digi phangba paw sina makha taribadi Kuki militant sing state security force ani ki marakta khuthoknaba adu da yamdrabda Kuki militant kunthraram aso opanaki asokpa sing adu gi manungda Kuki militant mangadi yamna thina sokpadagi Chuchampur tamna puraba matungda ngarang Chuchampur hospital da pusinduna haujik layengbi thabak sathari hairi ngarang Moreda Kuki militant sing numai kapna bagi thaudo adu state security gi maikai digi mangjil thana songthoktuna asobu thaudang laukibi special commando gi SP oina thaupuri ba 23 Krishna Tombi gi garida nomai maru taraga mangarum aduga CDO gi gari amadasu nomai maru taragatar urom pan khiyari amaromda border town Moreda Myanmar romni gi Kuki National Army KNA gi kadar kaya amadi Myanmar lenga ki mathakta lal haupi gi khungjang sangsiliba PDF gi masing yamlaba kadar kaya Myanmar ga Manipur ga lonaba Myanmar gi Khambat area ra sangsilaktuna border lansilaktuna More yorakre
Hauzik Myanmar Sanglakliba KNA Amadi PDF ki Kedar Singasi Border Town Moregi T Mino Amadi Howland Pied Sanction Kre Hain Supaugi Source Asina Makatan Hairi Amaromdana Yeripok Singar Numidang Pung Taruktagi Kutakulai Pairga Mi Sangtok Sanction Tawa Tingle Klapsing Yeripok Singa Kungang January Amagi Numidang the Tokiba Taudo Aduga Mari Lainana January Anidagi Numidang Weram Pung Taruktagi Matam Kaktana Kungasida Mi Sibi Yabukusukulai Paidun Sangba Tokwa Tingle Kariguma Sangba Tokagi Matau Lerabasu Club Singasid Mangzona Paupi Bio Kungasigi Mari Lainaba Mui Sing Kangalamdana Asiguma Mi Sibi Yaba Kusukulai Paidun Sanglabadi Madugi Daita Kudimak Sanglakliba Mui Singaduna Pugadabani Haina Singa Matak Modern Club Youth Progressive Club, Yeripok Singa, Singa Idol Club, Yeripok Singa, United Youth Club, Yeripok Bisnunaha, Kunauna, Taupu Wusing Kuyik Piduna Press, Tadora Posio Lamana Kanakli, Loinana, January Amagi Taudu Adu Akanamona Kanem Tarakli, Siola Sinhai, Hawkip January Amagi Numidang Punktare Tapamatam, the Lilong Singzao to Tokiba level Tiba Taudu Amada, Mio Manga Lake the Bamasum Taragum Doina, Satinas Asu Apanahanki. Asuk Luraba Levaki Nick Laura Tanjas, Numidang, Yum Amada, Atamnana, Sanglaka, Imung Manungi Mio Sing Aki Akan Pukanba, Pubuzaiba, Posei Tugai Luina, Watu Henduna, Mishi Mina Aso upon Katuanba, Siwakal Yaudaba, Lebak Masata, the Tawoni. Shoals Namakatan High Machine, Hingminari by Equimasil Gimarak, Amuba Kali Tashin Bagum, Oheloi Henningaliti. Amatoiba. Listing the Lamdamasi the Tokli Irang si Tingamina Begitanza, the Asuguma Taudo Oma Tolapasi level Tibin Hadi. House of Pali Belingas in a Sira Masigimatan, the Asset Pamiyang Tamidun Akan Matabak Lokat Pidravadi, Kangmangambagi Panka Ilan Kiduna, Koshang Narabamiamgi, Tingmangam the Akan Irang Toklo Henningaliti. Ningnik Laura Batanjashida, Tongas and Dopa, Amanamabu, Lan Uhanbiabu Wahiwata, Post Amabu Iditauduna, Taidok Tazin Tauba, Lana, Atra Handuna Bidel, Ohena Bohonabakaya, social media sing the Tukli, Masikudak the Lep Kadabani Hanisu Club Singashin Apple Tarokli, Londana, Lamdamasi the Hingminari by Equi Amatuena, Tokriba Lebaktiba Taudosi, condemned upon to it. Pali Belengashina so Atupumatam, the Maraleba Musing Sub Sabadan DPU, Lamdamasi low labor. Satpa Lamdamni Habisi Kangan View Hanisu, Club Singasina Lenga Kipuning Singslakli. Draka Madi Lenaba, Tabak Toram Singasi Club Asina, Hana the Gisu Akan Matabak Pakatuna Lakli, Makatana Su Iramdam Ashidagi, Drak Marupang Mutanaba Honavada, Club Singasina Mapung Pana Sokatani, Loinana, Manipuda Ladybird Club Organization Punamaksu, Sokat Piwadi. Amaromdana, Lilong Singzaugi no my kapagi Taudo the Sok Padigi Lekat Narakpa Amasu Lakidre, January Amagi. Numidang Lilong Singzao the Tokiba no my kapagi Taudo the Sok Padigi Impalgi Ras Medisti the Lake Narakiba Miu Amasu, Nasi Ayupung Mangaga Makai Tapa Matam the Lakidre. Lakidra Bamu Siki Maming, Maulana, Abdul Razib, Maiden Mayum Sai Kuntragater, Apopa Lakidraba, Zalaudin Elias Yamakawi, Lilong, Dolai Tabi the Guinea. No my kap Nabiki Taudo, Durumaki, Haksan, no my Maru Anipanki, Lakidraba si. Azuman Lilongi active member Oirami, Aduga Impal, Tobal, Sima passenger Puba, Tata Magic Tauduna, Shendalami Oiramani. Namid Adumaki, Tata Magic Adu, Tobal Yoraba Matunda, Mayum Tam Halakpiki Lami, the Labor Tiva Taudo, do Toki Benedi. Amaromdana, BSF ki Zawanama Masamatum, no many caption Duna Sizakre. Singlenoi Oibamawong the BSF ki personal Ama Masana Pipe service. Insas rifle na masamatum na kapsin na sijakre hari. Taudo o singra numidang pung taraga matugi minini purom taba matamda sheraw mamang laikay da liba BSF ki 163 battalions ekoi gi temporary outpost thoki bani. Laikidraba personal adugi maming Radhesyam Guras inipuga matukawi Rajasthan gi Nagri village tagini. Maki rifle number na 0222130777 hari. Paushin hai mak ngarang numidang post adu duty tabane khangaudra nomai kapiki makhola ma tabadigi post adu leiba atopa personal sing sanction duna yengluba matamda Radhesyam Gujargi 1romda nongmoi maru ama panduna taraga lerama thengna khibani khudakta sugunu CIC da first aid piraba matungda Jiban hospital kaksing danga si ayuk pung aniga minute taraga mangarom taba matamda refer tawaki aduga pung aniga minute yankhai ga mari da siri haiduna doctor na lakhoki asi baksang ado Manipur police ki team na lakholaga Jenims ki mokta thamkrari Paujal pauksi ri ge to pamaru eba paw mana phone tapping case ka mari leinana NHRC na thigat paukre
हानगी मणिपुर ह्यूमन राइट कमीशन की एक्टिंग चेयरपर्सन ओइरंबा की सीनियर करेस्पोंडेंट यामेम लाबना फोन टैपिंग मरी लेनबा कंप्लेन फाइल तौरपदी नेशनल ह्यूमन राइट कमीशन NHRC of India na officially oina case register tokre yambem labana tharakiba complaint to the mahna hanagi ASP oiramba thanauzum brindaga private oina phone sanakibu waribu social media platform da viral oirakiba sina maram oiraga pamdabu thaudokra su thokiba lekhri complaint to the hairiba telephonic conversation adu mamang sahi gi October 3 gi numidang pung 9 makhairom taba matamda sanakibu wari edu mamang sahi gi December 13 amasum 13 gi lonaba hingda leak oiraktuna WhatsApp amasum Facebook da viral oirakhi makhoi ani na sanakiba leak oiraba conversation aduna maram oiraga thanauzam brinda gi mayumda mob sing sangshilalaga imungi posai thugaiba madi aki akang nangan khibagi thaudok thokhraba matung yambem laba busu attack tawgani haina kian khibagi wafam sing yauri yambem labagi complaint aduna leak oiriba conversation tu kanaguma lanai miyoi khrana brinda amasum yambem labada atamna attack tawnaba sin khiba thaudok ni haina singnaba phau yari complaint aduna makha taradun hai phone tapping tawbagi thaudo si Constitution of India na piba right to privacy, safety and security asi khongkauna bani amaramda NHRC na su yambem labagi complaint asi masa khangladuna cognizance piba galoina official case ama register taraba matung chigatpa hokre hairena su paw sidu makhata na supalakli tentakpa paw mana laikhidraba athoba lamyan bagi imung manung de selgi mateng pangkhre Imphal East ki manung hanjina leiba Singatayana Tumukhong Moirang Puril Kuki militant singna bomb kapsilakpadi sok tuna Ras Medicity Hospital laikanaraba matung laikanaba ngamdana laikhidraba athoba singakam lamyan ba saikun gomdagi awaw taraba imungda RK Memina Sheloina lupa lising yangkhai gi mating pangkhre Shell gi mating adu RK Memina Elite TV ki editor Zitningombamda shinabiraktuna Zitningombamna imungasi ki miyoi sinangasi kusinaki laikhidraba Lamyan bagi masano pigi mai masing tambagi daita su RK Memina lauragan haina Elite TV gi editor Zitningom bamna phongdoram khari awana tarabsing angam mating pangbirakpasingbu Elite TV gi maikedi su thagat pagaloinana Manipur lairiba miyoi singna leptana awa tarabsing na mating pangbiu haina su appeal tawki Lushin lakuina thajanengoriba topamaruiba pawmanamu New Kaithil manbigi manungsana Bizang village ta KNF MC amasum KRA ga akan mamong na khut thoknakre hairi myam puna no babdit nga mina saina sinel sigi mekedik sumyam na makhata na thamjadi